Amuko amasung UCM anina sinduna athoba singgi yatafam Kekrupata The Great June Uprising Unity Day thoram pangthokre Manipur gi apunbagi shaktam kaiba yaroi haiduna kumja lising ani amagi June 19 ngasigi numit asida miyamna haukiba iho aduda thawaina pontha pikraba athoba athobi 19 buning singduna Kekrupata leiba athoba singgi khubamda miyamna hikalaika tamduna kunhumdoi suba The Great June Uprising Unity Day ki thoram mapung phana pangthokre Kunhumdoi suba The Great June Uprising Unity Day gi thawram ado ngasi ayu pung 6 tagi yakairol gi thawram amana haudoki ayu pung 9 rom taba duaida laison tinson gi thawram pangthoklaba matung pung 9 makhai tabada mapung oiba thawram moina athoba 19 gi khubamda General Salute amadi haika laika tamduna ikai khumnaba utki apunba Manipur Huyen Lalong Lupki Thawmi Singna Thangtagi Thawgal Tobaga Loinana UCM amadi Amuko gi firal tangkhai chingthaduna athoba singgi mafamda General Salute piduna ikai khumnaba utlaba matung UCM gi President Joy Chandra Konthouzam amadi Amuko gi President Phairoizam Nando Luwangna luchingduna athoba 19 gi imung manunggi miyoi sing yauna miyamna athoba singgi mafamda haikat laikat tamki All Manipur United Clubs Organization Amuko amadi United Committee Manipur UCM na sinduna Unity, Integrity and Peace haiba wakalonda pangthokpa thawram aduda lamdamasigi tongan ba furup singgi luchingba sing yauna CSO kaya gi luchingba mahairui lup kaya gi luchingba nupi lup ki luchingbi sing amadi tongan ba mafam singdagi lakpa miyoi kaya na saru yaki Bangladesh amadi Tripura da khundariba Manipuri kayasu Kekrupata laktuna athoba athobi singgi khubamda haikalaika tamduna ikai khumnaba utki Thawram adugi sarugama oina Jenims amadi Rims ta EP bagi thawram amasu pangthoki Thawram aduga mari lainana Observation Committee gi Chairman su oiriba UCM gi President Joy Chandra Konthouzam na hai kumjali singani amagi ngasigi numit asida laikhidraba amadi asogapan nangkiba athoba singgi mafamda ikai khumnaba utli Manipur ki apunba saktam da singnarakba khudingma ki mayokta lepa haibasi aikhoi gi chaba phirepni maraiba ki damak thawaina pontha pikhiba athoba singgi khudung induna apunba gi saktam ngangnaba punna leminaba haibasi laihoriba phurupcha singgi thodangni Layoi kraba ipa ipu singna chahi cha kayagi mamangdagi semgalakhiba Manipur gi apunba saktam kaidongnungda kaiba yaroi India laingangna Manipur gi apunba saktam machet tana tugaina ba honaraklabadi aikoina ani suba June 19 amagi damak sem saduna lei chenku ki narco terrorist singna maitei da atamnana ngasi chatharakliba lanase lamdamasida khundaminariba yelho furup singna punna thengnaminanaba mathautai Hauzik lamdamasida thokliba irangasi 19 suba Lok Sabha mikhalgi matungda anoba leingak ama laklaga warishin ama purakani haina Union Home Minister Amit Shah na phongdokhibani haidokiba wafam adu ngaktuna iramdam ifurup asi kallu haina mahana makha taki Manipur miyamna akanba iho hauki miyamgi ihona maram oiraga matam adugi laisangni haina launariba assembly maisaki chief minister banglo thugai ki MLA मंत्री सिंह की क्वार्टर थुगाई की मिसी मीना थोकी अमदी अशोक अपन क्या नंकी मतम अदुदा मियोय क्या न लाउकी मणिपुर के अपन में सक्तम कायबे यारोय मणिपुर के अपन बगी सक्तम दे सिंगनराबदी मणिपुर इंडिया दगी तोखाई ताकनी न लाउकी अदुगा अखोय मतम अदुदा अखोय की मियामना अखोय थवाई कल्लगसु अखोय इरमदम कनगनी हैना मियोय ट्राइम्पाना थवाई कल्ल मतुंगा ngасidi अखोय इरमदम कलहोबनी अदुना मियोय ट्राइम्पानगी याताफम ओइबा केक्रुपा सिदा अखोय ऑब्जर्वेशन कमिटी न लुसिंगगा मणिपुर की कम्युनिटी खुदिंग मंगना अवांग बथाक इकाय खुमनब उटपा हाइबा थौरम असे अखोय पांगथोक जबनी अदो हाइरिबा नुमित असिदा मियान लाउकिबो खोलाउतो ngasisu अखोय लेंगदना लेरि हाइबा अदुनी अदुगा करिगुंबा इंडिया गवर्नमेंट मणिपुर बु मचेन तान थुगाइगे हाइरकलबदी अखोय अनिसुबा 18 June हानदगी हेन साथीबा 18 June अमा अखोय सेम सारगा लई हाइबसे ngasi miyam da thamjege Thawram aduga mari lainana Observation Committee gi Vice Chairman su oiriba Amuko gi President Phairoizam Nando Luwang na hai Manipur gi apunba saktam da singnarakpa singi mayokta matam pumnamakta leptuna lei haiba adu uttuna miyamna thoba singi mafamda haika laika tamduna chahi khudingi thawram ase pangthoktuna lakpani Manipur gi apunba gi saktam ase thengkhang kayada machet tanaba honarakhi madugi mayokta Manipur miyamna leptuna lakle
Ngasigi thawram asina Manipurgi apunbagi shaktamda singnarakba khudingmakki mayokta miyamna lepli haibado mayek sengna utpanei. Hauzik lamdam asida thokliba irang asi Myanmar romdagi lo kaina changsilakpa chenkuki narco terrorist singna chatharakpa external aggression amani haibasi munna khangduna chenkuki narco terrorist sing asigi mathakta akanba thabak India laingangna laukhatkadabani. Thabak sing asi paikhatriba fawba lamdam asida tangdu leitaba hanjilakpa ngamloi. Miyamnasu iramdamgi apunba saktam asi kanaba amata oina lepminnakisi haina mahakna makha taki. Myanmar रोम की जंगल लेबा कोकी जो तेरोरी सिंह अछि तांथोको अदुगा कोई मितोप से खंदु मसी खलकार मणिपुर इरांग लेरोय हाइबसी यामना कोई भारत की संविधान याबा अदुगम याम लेबा मचा ताबा अदुगम वाफम जे मोय हंजन हंजन हाइम अमत तौदे अदुगा सिगी थबक जे तौद्रिङैदि हाई पावर मीटिंग लिसिंग मफमसु भारत की लामी पुनमक मणिपुर थाजलगसु नमफु द सप्रेस तौगिबदि याय अदुगा मदु नेगेटिव पीस होइनेबा करिगुम पीस ला पॉजिटिव पीस दि सोम पंगवाय मणिपुर द पॉजिटिव पीस अमा लेहनसी तंगदु लेताब तंगजन जातागदी हारिब तवंगसी कना कना इलिगन इमिग्रेंट ओद खंदोकदबनी मितोप के आसंगे खंदोकदबनी कना पोपी तारी खंगदबनी अदु सुगी ग्राउंड रुन द यावगिबा खुलाई मसिंगदुगी कया यामना कयाम हेंकलगे हाइना चेक तोरगा मदुगी स्क्रीनिंग तोरका थबक तोरका द मणिपुर इंतब फिबम लाकदबनेबा मदु नतिंगैदी अकोई मणिपुर इंतब फिबम लाकपंगमोयबा